ꯍꯩꯁ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ. ꯈꯣꯡꯐꯝ ꯆꯥꯍꯧꯗꯦꯅꯦ. ꯇꯨꯒꯦꯒ ꯇꯧꯏꯅꯦ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯣꯖꯥꯁꯤꯡꯁꯤꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯒꯨꯔꯨꯁꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯅꯦ. ꯐꯠꯇꯕꯗꯤ ꯊꯕꯛꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯊꯧꯅꯤ. ꯇꯧꯗꯕ ꯌꯥꯗꯕꯅꯤ. ꯀꯥꯟꯅꯗꯦ. ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯕꯅꯤꯅ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ. ꯇꯨ ꯏꯇꯥꯎ ꯑꯕꯗꯨꯜ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ. ꯅꯪꯁꯨ ꯉꯁꯤꯗꯤ ꯎꯔꯝꯃꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯊꯥꯖꯗꯕꯗꯣ. ꯃꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄ ꯑꯣꯏꯒꯅꯤ. ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯒꯅꯦ ꯐꯥꯗꯕ ꯌꯥꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯁꯨ ꯃꯥ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ. ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯗꯤꯅꯦ ꯃꯥꯅꯅꯦ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯗꯤ ꯃꯥ ꯑꯃꯨꯛ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯅꯤ. ꯑꯩꯅꯅꯦ ꯅꯍꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯅꯦ ꯁꯤꯡ ꯆꯟ ꯆꯠꯄꯗ ꯑꯩꯅꯅꯦ ꯊꯦꯡꯅꯍꯧꯕꯒꯤ ꯋꯥꯅꯤ. ꯅꯈꯣꯏꯅ ꯊꯥꯖꯗꯕꯗꯣ ꯉꯁꯤꯗꯤ ꯊꯥꯖꯔꯦꯗꯅ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯪꯒꯤ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ. ꯒꯨꯔꯨ, ꯅꯪꯅ ꯑꯩꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯀ ꯊꯥꯕꯤꯔꯛꯎ. ꯒꯨꯔꯨ, ꯑꯩ ꯂꯥꯛꯆꯔꯤ. ꯒꯨꯔꯨꯅ ꯄꯤꯒꯗꯕ ꯌꯥꯊꯪꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ. ꯑꯩꯅ ꯂꯣꯏꯅ ꯒꯨꯔꯨꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯇꯧꯖꯔꯒꯦ. ꯐꯔꯦ ꯐꯔꯦ, ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯁꯤꯟꯅꯔꯒꯗꯕꯅꯤ. ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜ ꯑꯁꯤꯅ ꯃꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯗꯨꯗ ꯁꯛꯇꯤ ꯄꯨꯝꯕ ꯄꯤꯕꯤꯔꯦ. ꯃꯪꯒꯤꯗꯨ ꯐꯃꯨꯡꯗ ꯇꯨꯝꯅ ꯇꯨꯝꯅ ꯋꯥꯈꯜꯁꯨ ꯈꯜꯂꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯃꯨꯛ ꯊꯨꯡꯂꯒꯅꯤ. ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯁꯦ ꯐꯅ ꯀꯧꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯃꯪꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤ, ꯅꯪꯅꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅꯅꯦ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯜꯂꯛꯀꯗꯕꯅꯤ. ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ, ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯅ ꯆꯥꯗꯕꯗꯤ ꯌꯥꯗꯦ. ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ. ꯃꯁꯤꯅꯤ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯕꯨ. ꯐꯒꯅꯤ ꯒꯨꯔꯨ. ꯒꯨꯔꯨꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯤ. ꯑꯩꯅ ꯒꯨꯔꯨꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯀꯅꯤ. ꯑꯗꯨꯅꯤ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ. ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯍꯨꯔꯥꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯎ. ꯐꯔꯦ ꯒꯨꯔꯨ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯁ, ꯈꯨꯡꯒꯪꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤꯅꯦ. ꯑꯩꯅ ꯃꯊꯛꯇꯒꯤ ꯄꯥꯏꯔꯒ ꯌꯦꯡꯕꯒꯤꯔꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯨꯔꯥꯟꯗꯣꯔꯤꯕꯁꯤꯕꯣ? ꯍꯨꯔꯥꯟꯕ ꯌꯥꯕꯕꯨ ꯑꯃꯠꯇ ꯎꯗꯦꯗ. ꯑꯥꯗꯒꯤꯁꯤꯗꯤ ꯎꯆꯦꯛꯅꯤꯅꯦ. ꯎꯆꯦꯛ ꯁꯪꯒꯨꯒ ꯃꯌꯥꯝ ꯄꯥꯏꯔꯤꯅꯦ. ꯀꯥꯟꯅꯗꯦ. ꯎꯆꯦꯛꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯄꯥꯏꯁꯤꯜꯂꯒꯦ ꯍꯦꯛꯇ. ꯎꯆꯦꯛꯁꯤꯡꯅꯦꯅ ꯇꯧꯔꯤꯕꯁꯦ ꯄꯤꯛꯅ ꯄꯤꯛꯏꯕ, ꯋꯥꯡꯅ ꯃꯔꯣꯟ ꯑꯃ ꯋꯥꯡꯅ ꯄꯥꯏꯔꯤꯕ. ꯇꯥꯗꯅ ꯁꯤꯅꯗꯤ ꯈꯪꯗ꯭ꯔꯤꯌꯦ. ꯀꯥꯟꯅꯗꯦ. ꯑꯩ ꯃꯣꯏꯒꯤ ꯇꯨꯡ ꯏꯜꯂꯒ ꯂꯩꯔꯕꯗꯤ ꯍꯨꯔꯥꯟꯕ ꯅꯪꯅꯔꯣꯏ. ꯑꯩ ꯄꯥꯏꯔꯒ ꯆꯠꯂꯒꯦ꯫ ꯑꯣ, ꯑꯥꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯅꯦ. ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ. ꯀꯥꯟꯅꯗꯦ. ꯃꯁꯤꯗꯒꯤ ꯆꯠꯂꯒ ꯆꯦꯡ ꯕꯣꯔꯥꯁꯦ ꯍꯦꯛꯇ ꯊꯥꯡꯂꯒꯦ꯫ ꯃꯄꯨꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ. ꯑꯁꯨꯛ ꯆꯥꯎꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯒ ꯃꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ? ꯀꯥꯟꯅꯗꯦ. ꯑꯩ ꯕꯣꯔꯥ ꯑꯃ ꯍꯦꯛꯇ ꯊꯥꯡꯂꯒ ꯆꯠꯂꯒꯦꯗ꯫ ꯑꯁꯨꯝꯅ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯁꯤꯅ ꯃꯊꯪ ꯃꯊꯪ ꯍꯨꯔꯥꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯜꯂꯦ꯫ ꯒꯨꯔꯨ, ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤ. ꯑꯩꯁꯨ ꯋꯥꯔꯦ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ꯫ ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯀꯔꯤ ꯆꯥꯔꯒ ꯄꯣꯊꯥꯒꯅꯤ? ꯒꯨꯔꯨ, ꯑꯩꯒꯤꯗꯤ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯃꯛ ꯐꯔꯛꯀꯅꯤ. ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯔꯨꯈꯤꯒꯦ꯫
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯪ ꯄꯣꯊꯥꯔꯨꯔꯣ ꯒꯨꯔꯨ ꯑꯩꯒꯤꯗꯤ ꯏꯃꯨꯡꯗ ꯄꯣꯊꯥꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯂꯩꯖꯩ ꯃꯗꯨꯗ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯆꯔꯒꯦ ꯒꯨꯔꯨꯅ ꯍꯦꯛꯇ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯕꯤꯔꯛꯎ ꯑꯩ ꯈꯨꯗꯛꯇ ꯂꯥꯛꯆꯒꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯐꯝꯆꯥ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯉꯁꯤꯗꯤ ꯊꯨꯡꯂꯦ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯆꯥꯛ ꯍꯦꯟꯖꯥꯡꯅꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯄꯣꯊꯥꯔꯨꯔꯒꯦ Hi ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯦꯅꯤꯃꯦꯁꯟ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯀꯔꯝꯅ ꯁꯥꯏꯠ ꯏꯟꯀꯝ ꯇꯥꯟꯒꯅꯤ ꯊꯥ ꯑꯃꯗ 15,000ꯗꯩꯅ 10,000 ꯐꯥꯎꯕ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯅꯤꯃꯦꯁꯟ ꯀꯣꯔꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯁꯟ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯦꯞꯇꯣꯞ ꯅꯠꯇ꯭ꯔꯒ ꯗꯦꯛꯁꯇꯣꯞ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯗ ꯁꯦꯝꯖꯒꯗꯕꯅꯤ ꯑꯗꯨꯅ ꯀꯣꯔꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯔꯦꯛꯇꯔ ꯑꯃ ꯀꯔꯝꯅ ꯁꯥꯒꯠꯀꯅꯤ ꯑꯦꯅꯤꯃꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯀꯔꯝꯅ ꯁꯦꯝꯒꯠꯂꯛꯀꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯣꯔꯤ ꯑꯃ ꯀꯔꯝꯅ ꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯥꯒꯠꯂꯛꯀꯅꯤ ꯑꯃꯗꯤ ꯊꯝꯅꯦꯜ ꯀꯔꯝꯅ ꯁꯦꯝꯂꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯀꯣꯔꯁ ꯑꯁꯤꯗ ꯌꯥꯎꯖꯔꯤ ꯑꯗꯨꯅ ꯏꯟꯇꯔꯦꯁ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯣꯔꯁ ꯑꯁꯤꯕꯨ ꯌꯥꯎꯕꯤꯅꯤꯡꯂꯕꯗꯤ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯊꯦꯡꯛ ꯌꯨ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯟꯂꯛꯂꯦ ꯈꯨꯜ ꯑꯗꯨꯗꯁꯨ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯇꯥꯟꯅꯕ ꯍꯧꯅꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯜꯂꯤꯕꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯨꯟꯅ ꯊꯤꯗꯣꯛꯇꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯇꯥꯗ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯇꯥꯗ ꯍꯣꯏꯗ ꯍꯥꯏꯖꯕꯗꯨꯁꯨ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯨꯔꯥꯜꯂꯤꯕꯁꯦ ꯑꯍꯤꯡꯗꯔ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯃꯥꯡꯂꯤꯕ ꯑꯁꯤꯁꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯂꯥꯏ ꯑꯣꯏꯔꯕ ꯃꯣꯏꯅꯗꯤ ꯑꯃꯨꯛ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯀꯔꯝꯅ ꯊꯥꯖꯁꯤꯒꯦꯅꯦ ꯈꯪꯗꯦ ꯇꯣꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯌꯨꯝ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯗꯨꯗ ꯂꯩꯕ ꯑꯍꯟꯗꯣ ꯂꯥꯏ ꯇꯤꯟꯕꯁꯨ ꯌꯥꯝ ꯁꯝꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤꯅꯦ ꯃꯥꯁꯨꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯦ ꯑꯩꯒꯤ ꯃꯔꯝꯗꯅꯤꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯀꯩꯗꯧꯉꯩꯗꯁꯨ ꯈꯪꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯍꯨꯔꯥꯟꯕ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯨꯏꯅꯦꯍꯦ ꯍꯨꯏꯅꯦꯍꯦ ꯇꯥꯟꯅꯔꯛꯀꯅꯨꯅꯦꯍꯦ ꯑꯁ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯍꯨꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯎꯕ ꯉꯝꯕꯅꯦꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯄꯥꯏꯔꯒ ꯆꯠꯀꯗꯕꯁꯨ ꯑꯩꯒꯤꯅꯦ ꯁꯛꯇꯤꯗꯣ ꯌꯥꯎꯗ꯭ꯔꯦꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯨꯏ ꯑꯁꯤꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯛꯏꯅꯦ ꯍꯩꯁ ꯁꯤꯔꯝꯒꯅꯤꯗ ꯍꯨꯏꯅꯦꯅ ꯀꯌꯥ ꯀꯟꯅ ꯇꯥꯟꯅꯔꯛꯏꯅꯣ ꯌꯦꯡꯉꯨꯅꯦ ꯍꯨꯔꯥꯟꯕꯒ ꯂꯥꯏꯔꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯑꯃꯨꯛ ꯍꯨꯔꯥꯟꯒꯗꯣꯔꯤꯕꯁꯤꯕꯣ ꯍꯨꯔꯥꯟꯕ ꯌꯥꯕ ꯍꯨꯔꯥꯜꯂꯕꯅꯤꯅ ꯍꯨꯔꯥꯟꯒꯗꯕ ꯄꯣꯠꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯨꯔꯥꯟꯒꯗꯣꯔꯤꯕꯁꯤꯕꯣ ꯍꯨꯔꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤ ꯑꯣ ꯑꯩꯒꯤ ꯏꯅꯔꯖꯤ ꯃꯥꯡꯕꯤꯁꯦ ꯇꯧꯔꯛꯑꯦꯗꯣ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯄꯥꯏꯕ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩꯁꯦ ꯃꯈꯥꯗꯗꯤ ꯆꯠꯅꯤꯡꯗꯕꯅꯤ ꯅꯍꯥꯟꯒꯤ ꯍꯨꯏꯗꯣ ꯍꯦꯛꯇ ꯂꯨꯝꯗꯅ ꯂꯩꯔꯝꯒꯗꯣꯔꯤꯕꯅꯤ ꯃꯥꯅ ꯇꯥꯟꯅꯔꯛꯄꯗꯅꯦ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯈꯣꯡꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦꯗ ꯋꯥꯃꯟꯈ꯭ꯔꯦ ꯇꯨ ꯑꯃꯨꯛ ꯇꯧꯔꯦ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯦ ꯍꯨꯏꯅꯦ ꯍꯦ ꯇꯥꯟꯅꯔꯛꯀꯅꯨꯅꯦ ꯆꯠꯂꯨꯅꯦ ꯍꯨꯏꯅꯦ ꯍꯦ ꯃꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯍꯨꯏ ꯑꯁꯤ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯅꯤꯀꯣ ꯑꯦꯔꯥ ꯃꯁꯤ ꯑꯩ ꯁꯥꯎꯅꯤꯡꯉꯦꯗ ꯑꯩꯅ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯔꯒꯦ ꯃꯁꯤ ꯑꯥꯏ ꯃꯥꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯥꯟꯅꯔꯛꯑꯦꯅꯦ ꯃꯁꯤꯗꯤ ꯃꯥꯒ ꯃꯥꯟꯅꯔꯨꯕ ꯌꯥꯔꯔꯣꯏ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕꯗꯒꯤ ꯍꯨꯔꯥꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ
asumna sum koithi thirakpana khulgi chidaida naitom taduna leiriba ahal ado mana makok yaudaba mi ama thadoklaga hural hanbani haibase khunja sing aduna su khangba haurakle ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯑꯍꯜ ꯑꯁꯤꯒ ꯃꯥꯟꯅꯕꯗꯤ ꯐꯠꯇꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯦ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯍꯜ ꯑꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ sumana tawrasi oja maibado mangonda amta tanarasi adugane maramdo loina khanglagani lao aikhoi oja maibagi manakta puna chalasi asumna makhoi oja maibadugi manata dagle oja maibaduda wari pumba loina tamle nakoina hari base ai wakhal loina tare pare sumana tawro ngasigi ahing ne ahal aduna tumlinge matamda magi yum ado punna mai thadoglo mai thaba aduda masu yauna adum sijakhrani mana sikhrabadine makok yaudaba mi ado khulasida amona laglaroi mana kaubagini khulasida laglibase fattaba minati madi mana kauru mido aduna haibado mana matung inba khaktani ma kaubinaba mi leitrabadi mahakne khulasida kaidaunundusune laoi chalo chalo aina hariba thaba ado hore numidangne pangthoklo hayengdagidine nakoi kulasida huran chinthi tawba amata leiraroi ko aigi makok yaudaba mi nangna aigi iteng pangbiduna ahal oiraba kanasu leitraba matam asida nangna aibu nungaina thambire aishu aina tawriba thabak ase atte haibadi aishu khanglibani adubu aina asumna tawdrabadi karamna ai hingani nangsune ngasidi sida aiga punna pothakrasine guru aidi mafam asida pothaba yade aigi pothapam aduda pothadrabadi ai pangal shakti amata leirudoribani aduna guru ninthina pothabiro ai mafam aduda chacharage ayeng guruna ai darkar leiraba matamda hekta kaubirau ai khudakta adumu lakchagani pare pare adudi nang chalo chalo aisu potha horage adudagidi khunja mayam changduna mangi gi yum adubu mai thadokpire asum tawna mangi achak mai aduga loinana hawai adumak thare aigi gurudo ngasidi aibu kawrakteda kari kudong tibaga yawrabajano aibu chatlaga yengusira ai che kawraktrabadi chatpadi yadabani adubu chatlagadi yenglage kari kudong tiba yawrabajano oh ahal asigi yum ase khunjasing asina mai luna thadokpiraba oire adudi masu achaku mai asida soidna siramlagani are adudi ai amuk atopa aigi guru amana koropa ngairurage asum tawna makok yaudraba mi ado atopa guru amana koropa ngaiduna magi pothapa maduda pothaduna adumuk leikre